ꯑꯂꯤ ꯅꯣꯚꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ, ꯊꯣꯏ, ꯆꯥꯛ ꯊꯣꯡꯕꯗꯤ ꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯤꯗꯅ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯃꯁꯤꯗꯅ ꯉꯥ ꯊꯣꯡꯉꯒꯦ, ꯑꯗꯨꯒ ꯈꯥꯡ ꯑꯃꯁꯤꯗꯅ ꯄꯣꯛ ꯊꯣꯡꯉꯒꯦ꯫ ꯑꯁꯤꯅ ꯀꯩ? ꯑꯂꯤ ꯏꯔꯣꯜꯅꯕ ꯁꯦꯝꯂꯒ ꯂꯩꯕꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯣꯚꯥꯅ, ꯑꯁꯤꯅ ꯏꯔꯣꯟꯗꯣꯏꯕ, ꯑꯃꯁꯤꯅ ꯆꯝꯐꯨꯠ, ꯑꯁꯤꯅ ꯁꯂꯥꯗ꯫ ꯍꯥꯎꯔꯅꯤꯍꯦ ꯑꯗꯨꯗꯤ꯫ ꯁꯂꯥꯗꯇꯨ ꯈꯔꯒ ꯁꯦꯝꯕꯤꯔꯒꯦꯔꯥ? ꯀꯣꯟꯅꯗꯧ ꯃꯥꯟꯗꯦꯕ꯫ ꯍꯣꯏ, ꯁꯦꯝꯂꯛꯀꯦ꯫ ꯑꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯂꯥꯗꯇꯨ ꯈꯔꯒ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯤ꯫ ꯅꯣꯚꯥ ꯏꯟꯁꯥꯡꯗꯨ ꯊꯣꯡꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯍꯩ ꯃꯍꯤ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯅꯗꯨꯅ ꯊꯛꯂꯤ, ꯑꯆꯥꯄꯣꯠꯁꯤꯡꯗꯨꯁꯨ ꯆꯥꯔꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯒꯤ ꯐꯖꯕ ꯑꯗꯨꯗ ꯐꯣꯇꯣ ꯀꯥꯞꯅꯔꯤ, ꯄꯣꯁꯀ ꯁꯦꯝꯗꯅ ꯀꯥꯞꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯗꯨꯅ ꯆꯠꯅꯕ ꯑꯃꯨꯛ ꯇꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥ ꯆꯥꯗꯨ ꯄꯨꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯆꯥꯗꯨ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯔꯦꯅꯦ ꯅꯪꯕꯣ꯫ ꯈꯥ ꯉꯥꯟꯕ ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ, ꯀꯩꯅꯣ ꯏꯃꯥ, ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯇꯟꯅ ꯇꯟꯅ꯫ ꯁꯅꯥꯅ, ꯀꯩꯅꯣꯒꯁꯨ ꯍꯥꯏꯅꯤ ꯃꯁꯦ, ꯅꯄꯥꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯐꯅ ꯌꯥꯝꯅꯁꯨ ꯉꯥꯡꯉꯤ, ꯉꯥꯡꯕꯒꯤ ꯃꯇꯤꯛ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ꯫ ꯅꯪꯒꯤ ꯅꯃꯥꯏꯁꯤꯕꯨ ꯀꯌꯥꯃꯨꯛ ꯊꯥꯕꯖꯥꯠꯅꯣꯅꯦ? ꯑꯃꯨꯛꯇꯕꯨ ꯌꯦꯡꯅꯤꯡꯉꯤꯗ ꯏꯃꯥꯗꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯃꯤꯠꯀ ꯈꯪꯁꯤꯡ ꯁꯤꯡꯒꯠꯂꯛꯏ ꯁꯨꯒꯠꯂꯒ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ, ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ, ꯑꯩ ꯕ꯭ꯔꯁ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥ ꯉꯥꯟꯕ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯅ, ꯍꯩꯃ, ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅꯁꯨ ꯇꯧꯔꯤ ꯃꯥꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯐꯃꯨꯡꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯍꯣꯂꯤꯗꯦ ꯂꯣꯏꯔꯛꯑꯗꯨꯅ ꯍꯣꯁꯇꯦꯜꯗ ꯃꯈꯣꯏ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯣꯚꯥ ꯃꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯔꯣꯍꯤꯠꯅ, ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ, ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯅꯣꯚꯥꯅ, ꯀꯩꯅꯣ ꯅꯪꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ? ꯀꯩꯃꯨꯛ ꯇꯧꯔꯒꯦꯕ? ꯅꯪꯅ ꯃꯊꯥꯒ ꯁꯥꯕꯤꯒ ꯇꯧꯔꯤꯁꯦ? ꯑꯗꯨꯕꯨꯔꯣ, ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯊꯥꯗꯣꯏꯒꯩ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕ, ꯑꯗꯨꯁꯨ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ꯫ ꯁꯤꯗꯕꯨ ꯀꯅꯥꯅ ꯂꯣꯏꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯃꯊꯥꯒ ꯁꯥꯔꯤꯁꯦ? ꯍꯣꯏꯅꯦ, ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯗꯁꯨ ꯉꯥꯏꯔꯤ, ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯊꯥꯗꯣꯔꯕꯅꯦꯕ, ꯑꯗꯨꯁꯨ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ꯫ ꯀꯩꯅꯣ ꯑꯃꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯔꯤꯁꯤ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣ ꯈꯪꯗꯦ, ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯏ, ꯃꯆꯤꯟꯗ ꯃꯨꯔꯨꯝꯒꯁꯨ ꯁꯣꯜꯂꯤ꯫ ꯔꯣꯍꯤꯠ ꯈꯣꯟꯗꯨ ꯀꯜꯂꯛ, ꯔꯤꯁꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯈ꯭ꯔꯦ꯫ ꯃꯥꯅ ꯇꯤꯡꯈꯠꯅ ꯂꯥꯎꯔꯛꯏ, ꯑꯣꯏꯃꯥ! ꯔꯤꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯅꯣꯚꯥꯁꯨ ꯔꯣꯍꯤꯠꯀꯤ ꯈꯪꯕꯗꯨꯗ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯈꯪꯅ ꯔꯤꯁꯤ ꯃꯊꯕꯥꯛꯇꯨ ꯄꯥꯏꯔꯒ ꯁꯣꯔꯗꯨ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯅꯣꯚꯥ ꯅꯣꯛꯂꯒ, ꯀꯩ ꯈꯨꯀꯜ ꯂꯥꯛꯀꯧꯅꯣ, ꯃꯤꯍꯨꯟꯒ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯅ, ꯆꯠꯂꯨ, ꯅꯣꯏ ꯅꯋꯥꯏ ꯃꯅꯥꯛꯇ ꯐꯝꯃꯨ ꯆꯠꯂꯣ꯫ ꯔꯤꯁꯤꯅ, ꯍꯥꯏꯔꯛꯏꯉꯩꯁꯤꯗ ꯆꯠꯍꯧꯔꯨꯈꯤꯒꯦ꯫ ꯔꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯨꯝꯅꯩꯒꯤ ꯃꯅꯥꯛꯇ ꯕꯦꯒꯇꯨ ꯄꯨꯗꯨꯅ ꯐꯝꯕ ꯆꯠꯈ꯭ꯔꯦ꯫ ꯅꯣꯚꯥ ꯅꯣꯛꯂꯒ, ꯑꯍꯩꯃꯥ, ꯑꯋꯣꯏꯕꯩ ꯆꯠꯈ꯭ꯔꯦ꯫ ꯆꯠꯅꯤꯡꯉ ꯆꯠꯁꯁꯅꯨ, ꯑꯁꯤ ꯌꯥꯝ ꯈꯠꯄꯅꯤ꯫ ꯅꯣꯚꯥ ꯄꯨꯛꯂꯤꯗꯨ ꯄꯥꯏꯔꯒ ꯅꯣꯛꯂꯛꯏ꯫ ꯔꯣꯍꯤꯠꯁꯨ ꯅꯣꯛꯅꯤꯡꯂꯕ꯭ꯔꯥ ꯈꯪꯗꯦ, ꯃꯥꯁꯨ ꯅꯣꯛꯄꯗ ꯌꯥꯎꯁꯤꯜꯂꯤ꯫ ꯍꯣꯁꯇꯦꯜꯗꯅꯤ꯫ ꯅꯣꯚꯥ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯃꯈꯣꯏꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯋꯥꯔꯤꯒ ꯁꯥꯟꯅꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ꯫ ꯈꯥ ꯉꯥꯟꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯅꯣꯚꯥꯈꯣꯏ ꯂꯥꯛꯄ ꯎꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯃꯈꯥꯗ ꯀꯨꯝꯊꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯏ꯫ ꯅꯣꯚꯥꯈꯣꯏꯅ ꯔꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯅꯣꯚꯥ ꯈꯥ ꯉꯥꯟꯕ ꯎꯕꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯃꯤ ꯁꯥꯝꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯈꯨꯑꯣ ꯅꯣꯚꯥ꯫
ꯈꯥꯡꯉꯥꯟꯕꯅ ꯀꯧꯔꯛꯄꯅꯤ ꯑꯗꯨꯒ ꯅꯣꯚꯥꯕꯨ ꯈꯥꯝꯃꯤ ꯅꯣꯚꯥ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯈꯥꯡꯉꯥꯟꯕꯅ ꯑꯃꯨꯛꯀ ꯈꯥꯝꯃꯤ ꯑꯁ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯕ ꯅꯣꯚꯥ ꯈꯥꯡꯉꯥꯟꯕꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ ꯈꯥꯡꯉꯥꯟꯕꯅ ꯑꯁ ꯔꯣꯍꯤꯠ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯔꯣꯍꯤꯠ ꯃꯁꯥꯗꯨ ꯐꯜꯂꯒ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯥꯎꯔꯛꯅꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯌꯥꯝ ꯋꯥꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯣꯚꯥꯁꯦ ꯅꯪꯅ ꯑꯃꯨꯛ ꯈꯥꯡꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯣꯚꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯍꯜꯂꯔꯣꯏꯗ ꯔꯣꯍꯤꯠ ꯑꯃꯗꯤ ꯔꯤꯁꯤ ꯈꯥꯡꯉꯥꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯏ ꯅꯣꯚꯥ ꯍꯤꯡ ꯀꯥꯔꯕꯅꯤ ꯈꯣꯟꯗꯨ ꯀꯜꯂ ꯑꯁ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯣꯚꯥ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯅꯤꯗꯨ ꯅꯣꯚꯥꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯍꯨꯝꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄ꯭ꯔꯦꯝꯅ ꯚꯥꯏ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯈꯥꯡꯉꯥꯟꯕ ꯅꯣꯛꯂꯒ ꯁꯤꯗꯅꯤꯍꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯋꯥ ꯉꯥꯎꯏꯍꯦ ꯑꯩꯗꯤ ꯁꯟꯒ ꯄ꯭ꯔꯦꯝꯒꯁꯨ ꯈꯥꯡꯉꯥꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯁꯟꯅ ꯌꯥꯔꯦꯗ ꯚꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯁꯣꯝꯗꯁꯨ ꯑꯍꯨꯝꯗꯨ ꯔꯣꯍꯤꯠ ꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯖꯦꯝꯁ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯍꯤꯠꯅ ꯗꯥ ꯑꯃꯈꯣꯏ ꯔꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯒꯦꯔꯥ ꯍꯣꯏ ꯖꯦꯝꯁ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ ꯖꯦꯝꯁ ꯔꯣꯍꯤꯠꯅ ꯍꯥꯏꯕ ꯂꯣꯏꯅ ꯇꯧꯏ ꯃꯥꯅ ꯔꯣꯍꯤꯠꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯍꯤꯠꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯇꯧꯏ ꯔꯣꯍꯤꯠꯅꯁꯨ ꯈꯪꯕꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯃꯥꯗꯤ ꯃꯁꯥꯒꯤ ꯈꯔ ꯉꯥꯡꯒꯟꯕꯅꯤ ꯑꯗꯨꯅꯅꯤ ꯅꯣꯚꯥ ꯊꯩꯗꯣꯛꯂꯒ ꯂꯩ ꯔꯣꯍꯤꯠꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯅꯣꯚꯥ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯩ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯔꯤꯁꯤꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ ꯔꯣꯍꯤꯠꯅ ꯈꯥꯡꯉꯥꯟꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯤ ꯅꯣꯚꯥ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯂꯤꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯁꯤꯗꯤ ꯔꯤꯁꯤꯅ ꯇꯥ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯑꯣꯡꯂꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯊꯥꯈ꯭ꯔꯦ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝꯁꯨ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯂꯤ ꯅꯣꯚꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯅꯣꯚꯥꯅ ꯍꯜꯂꯣ ꯗꯥ ꯑꯂꯤꯅ ꯍꯥꯎ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩꯅꯦ ꯅꯪ ꯄꯥꯎꯁꯦ ꯇꯥꯕꯗ ꯍꯔꯥꯎꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯕꯅꯦ ꯑꯗꯣ ꯅꯪ ꯔꯤꯖꯜꯇꯤ ꯈꯪꯉꯕ ꯍꯥꯏꯔꯛꯑꯣ ꯇꯥꯅꯤꯡꯉꯦ ꯅꯪꯗꯣ 26 ꯄꯣꯖꯤꯁꯟ ꯇꯥꯔꯦ ꯗꯥꯒꯤꯗꯤ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯃ ꯑꯗꯨꯝ ꯍꯦꯜꯂꯦꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯁꯛꯐꯝ ꯍꯣꯡꯈ꯭ꯔꯦ ꯑꯁ ꯅꯪꯕꯨ ꯐꯖꯅ ꯇꯧꯏ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯒꯤ ꯐꯔꯦꯁꯦ ꯍꯌꯦꯡ ꯏꯕꯥꯅꯤ ꯎꯅꯁꯦ ꯋꯥ ꯊꯩꯗꯣꯔꯛꯀꯅꯣ ꯑꯝꯇ ꯑꯁ ꯍꯣꯏꯕ ꯑꯩ ꯃꯊꯪꯗ ꯐꯖꯅ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪ ꯅꯍꯥꯟꯃꯨꯛꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯐꯖꯅꯁꯨ ꯇꯧꯗꯦ ꯍꯣꯏꯕ ꯁꯥꯎꯔꯅꯣꯕ ꯑꯩ ꯃꯊꯪꯗꯒꯤ ꯐꯖꯅ ꯇꯧꯔꯒꯦꯕ ꯀꯣ ꯅꯣꯚꯥ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯏ ꯑꯂꯤꯅ ꯁꯥꯎꯔꯅꯣꯕ ꯊꯣꯏ ꯅꯣꯚꯥ ꯅꯣꯛꯐꯦꯠ ꯇꯧꯖꯔꯒ ꯅꯪꯅꯦ ꯅꯪ ꯑꯗꯣ ꯍꯌꯦꯡ ꯎꯅꯁꯤꯀꯣ ꯍꯣꯏ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯅꯪ ꯄꯣꯊꯥꯖꯔꯣꯀꯣ ꯍꯣꯏ ꯗꯗꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯉꯥꯎꯁꯤꯟꯅꯅꯨ ꯍꯣꯏꯍꯦ ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯗꯧꯅ ꯊꯝꯃꯦꯀꯣ ꯑꯩ ꯍꯣꯏꯌꯦ ꯊꯝꯃꯣ ꯑꯩꯁꯨ ꯊꯝꯃꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈꯤ ꯅꯣꯚꯥ ꯃꯃꯥ ꯃꯄꯥꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯇꯝꯖꯩ ꯏꯃꯨꯡꯗꯨ ꯉꯁꯤꯗꯤ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯨꯝꯂꯦꯟꯒꯤꯅ ꯃꯃꯥ ꯏꯕꯣꯒꯤꯅ ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤ ꯐꯣꯟ ꯇꯧꯔꯛꯏ ꯊꯣꯏꯕꯤꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯏꯕꯦꯝꯃ ꯇꯣꯝꯕꯤꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯒꯤ ꯄꯥꯎꯕꯨ ꯇꯥꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯣꯍꯣ 26 ꯄꯣꯖꯤꯁꯟ ꯂꯦꯞꯄꯦ ꯅꯥꯎ ꯃꯆꯥꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯏꯅꯝꯃ ꯃꯥꯒꯤꯗꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯦ ꯐꯔꯦ
Noi tachona horen numidangdo sida kainoma thongnaga chase harini. Nangbu yadoi natro? Hoi inama yaniye. Phare horen soidana lao ko thame. Hoi inama. Ibona. Ibe madola kani haiba natro? Hoi moiba. Aina lao haikrabani. Phare tabakse khara tawsilu lo. Hoi laage. Nova mamanabasingdu wari sanari Rohitna. Ibema nangdi lai haibani na yade ko. Yes, nangidi. Aigidi da James tagi note tawraga ibabu kayam ini ge paspudi tawebu. Pastor amadi nangdi aramdani. Hoi, aigidi chap manare. Risina kamain tawrijano. Risi budi aiga pau faunare. Maadi first division de yaure haibani. Tanjadu da chumlengi ko lai Novana. Phone amta thamgi ge ko. Akhoi naucha phone tawre. Oh, chumlen lo. Mane, thamage ko. Hoi. Call du thamlaga chumlengi call du paikhatli. Naucha. Chumlena. Ibai. Horen inega chak chana bala kadabani ko. Hoi, inena su hari Naucha. Amta ngai ko noi tama phone tawre. Hoi bai. Tanja aduda aligi call sulak pani. Nova call thamduna aligi call do paikhatli. Dada media de ko yam kuina busy leye. Aina call tawre se kyam yam ge namta yengune miss call do. Nova phone do manadagi lauthoktuna yengi aligi miss call mari manga amuk lerami. Nova marega siksalaga as khangdabaini ko sauna ko Rohit hoi phone tawrakpa adugine hojita wari sanari tuna kanaga as nauchaga neba ali hojita da tapthara adugi wara Novana sauna ko ta aise sauga tawbaneba nakhondo hek tabada sauba kaise swai mangre asengi ne thajadro thase Ada, I jammed at home gigeko. Oi, I heard a numida when at Orage. Oi, a queen, you like any happy never go. Oida, I can't die that. Oh, Tamego. Tame, love you too. As the Haidana, I need to phone Tamna Cray, Aduga Nova Jaggy sing Tom of a dog cray. I have later don't be quite so loudly. Jagi sing dola shilakduna makhoi pulap jak jana batawri numida do sumna hokre thangna banumini aliga novaga do makhoi gi unafam garden atu da unari alina thoi kai haigada ado nangai da tamdoino Nova sora sangba mahondo aduga haira edi following tawrani dagide Ali noklamba maithongdo mikup sida mami samgre. Aidi Delhi da laitare babagi manakta. Nova khanghodana milu pirang ihore magi miki pi adu ingagi nongchugum haithare natnana lairamba nushiba inatagi lapkini khandana wajai khamningi mabu adubu Mahita bani chaliba aina khamlo bayade lapna tamna kina bara Pangal son bini ehakti nangna eki chambaloiduna sena jakibani lamlan bakhoi mugayana mijeng karan chalaklabasu nangna ngakthok bigibani adubu ngasidi idom lepjaba tarabra phatraba singa sigi lekol sida aibu laikhidra yengsin binaba kana leita Nova pena kapchaduna haire da Nana lapna laikhrabadi ai am waholi nasi haribu numit asidagi ibani lapna kibaye Ali Novagi matau tu yengba ngamdaduna sintharakli pirang masu kahi lapna doino se kapkanu se nana kapuraga ai khose thangba ngamdri nangbu kaplanu ba yade nang jet kadabani ima babagi ningba thungal Punsigi pantama malep katawri bani jataba yade ekapur Nova milo pirang do sasa taythoi
ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯈꯪꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ"꯫ ꯑꯂꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯦꯜ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯅꯣꯚꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯗꯨꯅ ꯍꯦꯟꯅ ꯈꯧꯔꯥꯡꯍꯟꯕꯅꯤ꯫ "ꯉꯥꯏꯔꯝ, ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ꯫ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯣꯏ, ꯆꯣꯛꯊꯕꯁꯨ ꯅꯥꯏꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯍꯣꯡꯕ ꯅꯥꯏꯗ꯭ꯔꯕ ꯑꯇꯤꯌꯥꯒꯤ ꯆꯨꯝꯊꯥꯡꯒꯨꯝꯕꯅꯤ, ꯅꯪꯅ ꯂꯩꯆꯤꯜꯅꯤ"꯫ "ꯊꯣꯏ, ꯗꯗꯥ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯋꯥꯅ ꯈꯥꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯑꯋꯥꯕ ꯀꯌꯥꯅ ꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕ ꯅꯣꯚꯥꯅꯤ꯫ ꯉꯁꯤꯁꯨ ꯑꯋꯥꯕ ꯀꯧꯕ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯍꯟꯕꯅꯣ? ꯅꯨꯡꯁꯤꯔꯨꯕ ꯃꯇꯤꯛꯅ ꯋꯥꯕ꯭ꯔꯥ? ꯄꯥꯝꯖꯔꯨꯕ ꯏꯁꯔꯨꯛꯅ ꯈꯟꯖꯤꯟꯕꯔꯥ? ꯃꯥꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯅꯣꯚꯥꯒꯤꯗꯃꯛꯇ, ꯑꯗꯨꯕꯨ ꯃꯇꯝꯅ ꯌꯥꯗꯕꯅ ꯏꯐꯝꯗꯒꯤ ꯊꯥꯗꯣꯛꯅꯤꯡꯗ ꯊꯥꯗꯣꯛꯄ ꯇꯥꯔꯕ꯭ꯔꯥ? ꯀꯔꯤꯒꯤ ꯂꯥꯞꯅꯍꯜꯂꯤꯕ ꯑꯅꯤꯁꯤꯕꯨ? ꯀꯜꯂꯛꯄ ꯀꯅꯥ ꯂꯩꯕꯒꯦ? ꯃꯤꯍꯧꯕ ꯀꯅꯥ ꯌꯥꯎꯕꯒꯦ? ꯍꯥꯏꯔꯝꯃꯨ ꯂꯦꯡꯂꯦ ꯄꯥꯜꯂꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ? ꯅꯣꯏꯁꯨ ꯏꯕꯥꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ꯭ꯔꯥ? ꯌꯦꯡꯉꯨ, ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯑꯂꯤ ꯗꯦꯜꯂꯤ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯕꯦꯠ ꯑꯗꯨꯗ ꯐꯝꯃꯤ, ꯑꯗꯨꯒ ꯅꯣꯚꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤꯕꯗꯨ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯏ꯫ ꯑꯂꯤ ꯀꯣꯜꯗꯨ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯁꯨ ꯄꯥꯏꯔꯛꯇꯦ꯫ ꯑꯂꯤ ꯀꯣꯜ ꯄꯥꯏꯔꯛꯇꯕꯗꯨꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯖꯤꯜꯂꯤ꯫ ꯅꯣꯚꯥ ꯃꯦꯁꯦꯖ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯄꯤꯗꯦ꯫ ꯑꯂꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕꯗꯨꯗ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯤ꯫ "ꯑꯩ ꯆꯠꯇꯣꯔꯦ ꯊꯣꯏ"꯫ ꯅꯣꯚꯥ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯤ, ꯈꯥꯝꯕ ꯂꯩꯇ꯫ ꯕꯣꯏ ꯅꯣꯚꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯅꯣꯚꯥ ꯕꯣꯏꯗ ꯉꯥꯗꯨꯅ ꯄꯦꯟꯅ ꯀꯞꯂꯛꯏ꯫ ꯕꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯅꯣꯚꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯇꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ꯫ ꯑꯂꯤ ꯅꯣꯚꯥꯗ ꯃꯥ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯣꯚꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯑꯂꯤ ꯐꯣꯟꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯤ, ꯃꯤꯠꯇꯒꯤ ꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ꯫ ꯀꯔꯤꯅꯣ ꯊꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ?